ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯃꯌꯥꯝꯅꯁꯨ ꯁꯖꯥꯜ ꯍꯥꯏꯔꯒ ꯈꯪꯅꯕꯤꯕ ꯃꯌꯥꯝ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ UFO ꯍꯥꯏꯔꯒ ꯈꯪꯅꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ, ꯁꯦꯠꯅꯤ ꯍꯥꯏꯕꯗꯤ ꯈꯨꯜꯂꯤꯁꯦ ꯐꯨꯔꯤꯠ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯒ ꯕꯦꯜꯠ ꯌꯥꯎꯔꯦꯀꯣ, ꯁꯤꯗ ꯕꯦꯜꯠ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯒ ꯁꯤꯗꯁꯨ ꯕꯦꯜꯠ ꯑꯅꯤꯗꯤ ꯌꯥꯎꯋꯦ, ꯁꯤꯒꯤ ꯕꯦꯜꯠꯁꯤꯃꯒ ꯁꯤꯒꯤ ꯕꯦꯜꯠꯁꯤꯃꯒ, ꯑꯗꯨꯒ ꯇꯨꯄꯤ ꯑꯃ ꯌꯥꯎꯔꯦꯀꯣ, ꯑꯗꯨ UFOꯒꯤ ꯂꯣꯒꯣ ꯍꯥꯞꯄ ꯁꯤꯃꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯃꯄꯨ ꯌꯧꯅꯕ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯃꯤꯟꯅꯁꯤ, ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯁꯤꯒꯤ ꯈꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯇꯥꯔꯝꯕꯅꯤꯀꯣ, ꯀꯗꯥꯏꯗ ꯇꯥꯔꯝꯕꯅꯦ ꯃꯌꯥꯝ? ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗꯩ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯃꯥꯏꯕꯝ ꯂꯩꯀꯥꯏ, ꯀꯩꯕꯨꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯍꯥꯏꯔ ꯈꯪꯅꯕꯤꯕꯗꯣ, ꯑꯗꯨꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯥꯏꯗ ꯇꯥꯔꯝꯕꯅꯦ ꯍꯥꯏ꯫ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯔꯥꯖꯦꯁ ꯑꯣꯏꯅꯥꯝ, ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯍꯣꯡ ꯁꯥꯡꯕꯝ ꯂꯩꯀꯥꯏꯗ ꯏꯌꯥꯝꯕꯁꯤꯅ ꯁꯤꯒꯅꯦꯆꯔꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯑꯁꯤ ꯈꯨꯜꯂꯦ, ꯃꯄꯨ ꯑꯃꯇꯪ ꯌꯧꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯄꯨ ꯌꯧꯅꯕ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ꯫ ꯃꯤꯁꯦ ꯌꯥꯝ ꯀꯟꯅ ꯅꯣꯏꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ, ꯀꯩꯒꯤꯅꯣꯗ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯨꯔꯤꯠꯇ ꯍꯥꯏꯔꯒꯗꯤ ꯐꯨꯔꯤꯠꯁꯦ ꯅꯝꯕꯔ 38ꯀꯨꯝꯕ ꯑꯣꯏꯒꯅꯤꯀꯣ꯫ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤꯁꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯆꯦꯡꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ, ꯍꯥꯏꯗꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯁꯤꯁꯨ ꯑꯗꯨꯝ 20ꯒ 8, 29, 30ꯗꯒꯤꯅ 28ꯇꯩꯅ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨꯀꯣ, ꯍꯥꯏꯗꯤ ꯃꯤ ꯃꯁꯥ ꯅꯣꯏꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦꯕ꯫ ꯑꯗꯣ ꯁꯤꯒꯤ ꯐꯨꯔꯤꯠꯀꯤ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡꯁꯤꯗꯁꯨ ꯀꯩꯅꯣꯝꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯤꯗ꯫ ꯑꯅꯝ ꯁꯤ ꯑꯃꯇ ꯍꯥꯡꯉꯨꯅꯦ, ꯔꯦꯐ꯭ꯔꯤ ꯃꯥꯜꯂꯦ ꯁꯤꯁꯦ, ꯔꯦꯐ꯭ꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯝ ꯑꯅꯛꯄ ꯁ꯭ꯋꯥꯏꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ, ꯑꯅꯛꯄ ꯁ꯭ꯋꯥꯏꯒꯤ ꯁꯖꯥꯟꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯔꯦꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ, ꯁꯤꯗ ꯔꯦꯐ꯭ꯔꯤ ꯌꯥꯎꯔꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ꯫ ꯑꯗꯨꯒ ꯑꯇꯩ ꯆꯦ ꯆꯥꯡ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯕ ꯅꯨꯡꯉꯥꯏꯒꯗꯕ ꯆꯦ ꯆꯥꯡꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯛꯇꯥꯛ ꯆꯦ ꯑꯃꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯤꯕꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦꯕ꯫ ꯑꯗꯣ ꯁꯛꯇꯥꯛ ꯆꯦꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯐꯨꯔꯤꯠꯁꯤꯅꯦ, ꯈꯣꯡꯒ꯭ꯔꯥꯎꯁꯤꯅꯦ, ꯕꯦꯜꯠ ꯑꯅꯤ ꯑꯃꯅꯦ, ꯑꯃꯅ ꯐꯤꯒꯤ ꯕꯦꯜꯠ ꯑꯃ, ꯑꯃꯅ ꯂꯦꯗꯔꯒꯤ ꯕꯦꯜꯠ ꯑꯃ, ꯑꯗꯨꯒ ꯇꯨꯄꯤꯁꯤꯃꯒ꯫ ꯑꯗꯣ ꯑꯩꯈꯣꯏꯒ ꯆꯥꯅꯕ ꯁꯥꯏꯖ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯤꯊꯣꯛꯅꯕ ꯌꯥꯕ, ꯁꯤꯗꯤ ꯆꯥꯁꯨ ꯆꯥꯔꯣꯏ꯫ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ, ꯃꯁꯥ ꯄꯥꯕ ꯃꯤ, ꯁ꯭ꯂꯤꯝ ꯑꯣꯏꯕ ꯂꯩꯗꯅ, ꯄꯥꯈꯪ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯥꯒ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯖꯕ, ꯁ꯭ꯂꯤꯝ ꯑꯣꯏꯕ, ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯩꯈꯣই ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯌꯦꯡꯕꯤꯌꯨꯅꯦ, ꯑꯩꯈꯣꯏꯗ ꯆꯥꯔꯔꯣꯏ ꯍꯥꯏꯕ, ꯑꯩ ꯍꯦꯛ ꯄꯨꯔꯛꯀꯥꯟꯗ ꯆꯥꯔꯒꯗꯤ ꯑꯝꯇ ꯁꯦꯠꯂꯒ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯀꯦꯅ ꯈꯟꯖꯕꯅꯦ, ꯑꯗꯣ ꯆꯥꯔꯔꯣꯏ, ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯆꯦꯡꯉꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯃꯄꯨ ꯌꯧꯅꯕ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯨꯜꯂꯒ ꯄꯥꯎ ꯄꯤꯕꯤꯔꯛꯄ, ꯑꯗꯨꯒ ꯃꯄꯨ ꯊꯤꯕꯒꯤ ꯊꯕꯛ, ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯝꯇ ꯍꯥꯡꯉꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯂꯣꯁ ꯑꯦꯟ ꯐꯥꯎꯟ ꯎꯄꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯖꯒꯦꯀꯣ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯂꯣꯁ ꯑꯦꯟ ꯐꯥꯎꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ, ꯑꯗꯨꯒ ꯀꯅꯥꯅ ꯀꯩ ꯄꯨꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯑꯞꯗꯦꯠ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯔꯣꯏꯀꯣ꯫ ꯔꯥꯏꯁ ꯀꯨꯀꯔꯗꯤ ꯀꯩꯒꯤꯅꯣꯗ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯔꯥꯏꯁ ꯀꯨꯀꯔꯗꯨꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯃꯄꯨꯁꯤ ꯌꯥꯝ ꯈꯟꯗꯣꯛꯄ ꯋꯥꯒꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯔꯥꯏꯁ ꯀꯨꯀꯔ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅꯗꯤ ꯎꯠꯆꯔꯔꯣꯏꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯖꯥꯟ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯣꯝꯒꯤ ꯒ꯭ꯔꯨꯞ ꯑꯆꯧꯕ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ, ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ꯫ UFOꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯄꯨꯗꯣ ꯑꯝꯇꯪ ꯂꯥꯛꯄꯤꯔꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯒ ꯂꯧꯁꯤꯟꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯤꯗ ꯃꯁꯛꯇꯤ ꯎꯠꯄꯤꯔꯅꯨ ꯍꯥꯏꯀꯣ, ꯈꯣꯡꯗꯤ ꯎꯠꯆꯔꯦ꯫ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯏꯌꯥꯝꯕꯒꯤ ꯃꯃꯤꯡꯁꯤ ꯔꯥꯖꯦꯁ ꯑꯣꯏꯅꯥꯝ, ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯍꯣꯡ ꯁꯥꯡꯕꯝ ꯂꯩꯀꯥꯏꯗ ꯏꯌꯥꯝꯕꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯇꯥꯔꯝꯃꯦ ꯍꯥꯏꯗꯅ ꯈꯨꯟꯕꯤꯔꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯄꯥꯎ ꯄꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯄꯨ ꯌꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯒ ꯊꯤꯟꯕꯤꯔꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ꯫ UFOꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ, ꯒ꯭ꯔꯨꯞ ꯑꯆꯧꯕ ꯂꯩꯕꯤꯔꯝꯒꯅꯤ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞꯇꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ UFO ꯒ꯭ꯔꯨꯞ, ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯨꯝꯕ, ꯑꯗꯩꯗꯤ ꯄꯦꯖꯀꯨꯝꯕꯗ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯣ꯫ ꯃꯄꯨꯗꯣ ꯑꯗꯨꯝ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏ, ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯗ ꯈꯨꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯗꯨꯋꯥꯏ ꯑꯅꯛꯄ ꯃꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯠꯇ꯭ꯔꯒ ꯂꯪꯊꯕꯥꯜꯗ ꯂꯩꯔꯤꯕ
ꯑꯩꯈꯣꯏꯒꯤ UFOꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯗꯣ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏꯒꯤꯗ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯔꯥꯞꯄꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯣ ꯀꯦꯞꯁꯨ ꯌꯥꯎꯔꯤ ꯄꯣꯠꯁꯤ ꯌꯥꯝ ꯀꯟꯅ ꯃꯟꯕ ꯑꯣꯏꯗꯦꯀꯣ ꯍꯥꯏꯗꯤ ꯑꯍꯟꯕ ꯍꯦꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯛꯀꯨꯝꯕ ꯑꯅꯤꯔꯛꯀꯨꯝꯕ ꯁꯦꯠꯅꯔꯕ ꯑꯣꯏꯗꯣꯏꯅꯦ ꯐꯨꯔꯤꯠꯁꯤꯁꯨ ꯉꯁꯥꯏꯒꯤ ꯏꯁꯇꯤ ꯃꯃꯤ ꯀꯥ ꯍꯦꯟꯅ ꯀꯥꯏꯗ꯭ꯔꯤ ꯑꯍꯟꯕ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯁꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯛꯀꯨꯝꯕ ꯃꯉꯥꯏꯔꯦ ꯃꯥꯅ ꯁꯨꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇꯪ ꯁꯦꯠꯅꯔꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯤꯀꯣ ꯏꯁꯇꯤꯒꯤ ꯃꯊꯨꯞꯀꯁꯦ ꯑꯗꯨꯝ ꯁꯤꯡꯒꯜ ꯑꯣꯏꯅ ꯅꯥꯏꯔꯒ ꯂꯩꯔꯤ ꯑꯗꯣ ꯐꯖꯅ ꯊꯨꯞꯄꯒ ꯌꯥꯎꯔꯝꯕꯅꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ UFOꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯒꯤ ꯈꯪꯅꯕ ꯅꯛꯅꯕ ꯂꯩꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯖꯥꯟ ꯍꯥꯏꯅꯕꯅꯤꯀꯣ ꯃꯌꯥꯝ UFO ꯍꯥꯏꯁꯦ ꯁꯖꯥꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯈꯪꯒꯥꯎ ꯇꯨꯄꯤ ꯕꯦꯜꯠ ꯁꯦꯠ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯂꯣꯁ ꯑꯦꯟ ꯐꯥꯎꯟꯒꯤ ꯎꯄꯨ ꯀꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯒꯦ ꯁꯤꯗ ꯋꯥꯂꯦꯠ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯋꯥꯂꯦꯠ ꯅꯨꯄꯤꯒꯤ ꯄꯔꯁꯅꯤꯀꯣ ꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯁꯤꯁꯤꯃꯁꯨ ꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯉꯔꯥꯡ ꯄꯤꯡ ꯀꯂꯔꯒꯤ ꯋꯥꯂꯦꯠ ꯑꯃ ꯃꯃꯥꯡꯗ ꯀꯨꯏꯔꯕꯅꯤ ꯃꯄꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯟꯖꯔꯨꯕ ꯑꯗꯣ ꯔꯤꯁꯦꯟꯠꯂꯤ ꯃꯄꯨ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤ ꯃꯥꯏ ꯃꯄꯨꯅꯤ ꯍꯥꯏꯅ ꯐꯣꯇꯣ ꯎꯠꯂꯦꯀꯣ ꯐꯣꯇꯣ ꯎꯠꯂꯒ ꯄ꯭ꯔꯨꯐ ꯂꯧꯔꯒ ꯄ꯭ꯔꯨꯐ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯦ ꯁꯤꯁꯦ ꯐꯨꯔꯤꯠꯅꯤꯀꯣ ꯐꯨꯔꯤꯠ ꯑꯉꯧꯕꯅꯤ ꯂꯝꯕꯤꯗ ꯇꯥꯍꯧꯕꯅꯤ ꯁꯤ ꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯪꯅꯤ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯟꯁꯤꯡꯅꯒ ꯑꯗꯨꯝ ꯇꯧꯕꯤꯕ ꯂꯪꯗꯣ ꯑꯗꯨꯅꯤꯀꯣ ꯁꯤꯒꯤ ꯂꯪꯁꯦ ꯑꯃꯨꯕ ꯃꯆꯨ ꯑꯃꯒ ꯑꯣꯔꯦꯟꯖ ꯃꯆꯨ ꯑꯃꯒꯅꯤ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯗꯨꯒ ꯈꯥꯕꯩꯁꯤꯗ ꯂꯩꯔꯦ ꯈꯥꯕꯩ ꯑꯅꯤꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯁꯤꯃꯗꯤ ꯃꯌꯥꯝ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯃꯄꯨꯁꯦ ꯄꯥꯎꯗꯤ ꯐꯥꯎꯅꯔꯝꯗꯦ ꯃꯥꯏ ꯂꯨꯍꯣꯡꯕꯒꯤ ꯅꯪꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯐꯔꯦ ꯑꯗꯨ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯃꯐꯝ ꯆꯥꯅ ꯑꯗꯨꯝ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯄꯨꯒ ꯄꯥꯎ ꯐꯥꯎꯅꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯀꯗꯥꯏꯗ ꯄꯤꯁꯤꯒꯦꯅ ꯈꯟꯅꯔꯒ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀ꯭ꯔꯦꯌꯣꯟꯅꯤꯀꯣ ꯑꯉꯥꯡꯒꯤ ꯕꯣꯃꯇꯤ ꯀꯂꯔ ꯀꯩꯀꯥꯗꯣ ꯁꯦꯠ ꯑꯣꯏꯅ ꯈꯟꯕꯅꯤ ꯁꯤꯒꯤ ꯕꯣꯛꯁꯁꯦ ꯁꯤꯒꯤ ꯕꯣꯛꯁꯁꯤꯃꯁꯨ ꯂꯩꯔꯤ ꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯞꯗꯦꯠꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯁꯤꯁꯨ ꯈꯨꯟꯕꯅꯤꯀꯣ ꯑꯗꯣ ꯃꯄꯨꯁꯤꯅ ꯃꯇꯤꯛ ꯆꯥꯕ प्रमाण ꯄꯤꯕꯤꯔꯒ ꯂꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯃꯥꯏꯗꯤ ꯎꯠꯂꯔꯣꯏꯀꯣ ꯁꯤꯗ ꯎꯔꯤꯕꯁꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤꯀꯣ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯦ ꯃꯄꯨ ꯂꯥꯛꯇ꯭ꯔꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯄꯣꯠ ꯆꯩ ꯈꯨꯜꯂꯒ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯃꯄꯨꯗ ꯌꯧꯅꯕ ꯑꯝꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ